yamna luraba paw ta hapsage chinaw myam ngasidi ko ahama makta da myamna su taramani truck driver ama kuki taury singna hatlena tanja sida haijagadabadi hauji truck driver haliba mihat pa kuki taury singdo mathak makha onthoke aina khanbagi mahuta akhoi central government amadi state government na kaidorakani truck driver hatpada chenaba mioi bodo phana bagi NIA de case sinagare hairani sima soidrabani karigina abda makhoi asum NIA hen leirabane truck driver hai base kaino aikhoi mayam gi tamakta less night marakta thawai khubakta hapaga changai ba adugumba driver truck driver singdo makhoi singdo khoina respect togodamni salute togodamni matam khudi makta central force ta khoina salute toriba aikhoi gi leiriba Indian Army da khoina salute toriba da adumaina truck driver singna loiba thodang amadi driver myamna loiba thodang do akoina matam khudi makta respect togodabani salute togodabani makoina matam khudi makta nongju nongsa marakta landslide marakta thawai khobakta hapaga aikoi gi tamakta nomagi imung manungda changdaba yadaba posang kayada makoina pusalabani makoina loriba thodang do karino aduguma truck driver duga akoina respect togodabani adubu kuki terrorist singna nongoi kapaga hatliba adugumba mihat pado mathak makha ondhoga hasagi kuki khundagi kapaiba aduguma kuki khunduga sangaiba central force lising kaya thajariba lising jangkhai humpu hena sangaiba central force mayam do central government na thaiba central force mayam do haiba kuki khunduga changsanlaga mathak makha ondhoga mihat pado khudakta thiraga puthokadaba aduguma kuki mihat pa singdo thibagi mahutta NIA da sinagare hairagadi mayam yaningadra hangjariba wahangse asigi mamangda hanjan na Lingthoi ngambi Hemanjit ki matang da so mihatpa kuki lalhoba da yauriba adugumba mihatpa do phare NIA na phare Guwahati da pugare haireba mihatpa pharagadi lebak praja khangna makhoi da so sibagi cherak pigadabneba asitara asigi mamang da so kayama NIA na kuki terrorist kayama phagrabneba mihatpa da chenabaga SDPO anan hatkiba amadi kautrukta don bomb attack torapa asitantana case kayama NIA da sinakiba leirabaneba ado NIA na su kayama pharabaneba phare bagi update ti mayam lai chino mayam su khangam ngani phare Delhi da pukhre adai di Guwahati da pukhre ba mayam case phang update mayam phangam ngani ba kuki terrorist phabagi phaba taragadi makha ta na kari update leirige mihat pado ngasi yo phawda lebak praja khangna karamba kuki terrorist mihat pa Lebak praja khangna makhoi su sibagi cherak pi khrage abse hangjaning baneba Lingthoi ngami Hemanjit purpangam gidra ngasi truck driver do imung manungi awaba khajitang phanabagi tamakta magi nusikraba imung manungi family mayam da mama masi mana magi nupi angang loina langchi amaga aikhoi mayam gi tamakta thawai khubakta hapaga nongju nungsa marakta hauji changai Dimapur dagina Manipur manungi lambi se kyamagi amna phatte landslide kyarak thoi abase mayam su khangi bani adumapu truck driver singna loriba thodang amodi driver mayam na loriba thodang se akoina matam khudimakta respect togodabni ikai khumnagadabni adugumba driver singdo asuk tamthina tumit kang hatpa domaina kuki terrorist singna hatliba aduguma kuki terrorist singdo thi dokpiraga makhoi singdusu sibagi cherak pibam thokpra thoktabra ichinaw mayam ado haujikti kai hairani truck driver na matam sadana kuki terrorist singna kapaga hatchiba adugma truck driver do exgresia khara piraniaba adoidi imung manungi awabada saruk yazari khara hairaniaba aduga case sida cheneriba mi singdo phana be tamang NIA da sinagare hairaniaba asamaina sum haileina Manipur gi pau tabase akhoi phagi manjale Manipur da toibase tasemangna yamna thina angang sanabagi mato mongda yam thina phagi malim gi kramba lepakta Manipur toiba smai tawrigeba kuki singna maite haninge hat naga haninge hat non Manipuri haninge hat driver haninge hat adagaidi CRP de attack tawninga taw police de attack tawninga taw kuki singna asok yamna ain kaiba thabak toriba Manipur siga irang saugaliba asugomba kuki terrorist singsi mathakta central government and the state government na action lokhatpada asuk kuina matam lori base kari gino da sinena hangjadinga wahangse aduga tanja sida haijagadabadi aikhoina truck driver singi aduki mati respect obam thoi amadi truck driver ta natana leiriba driver khudingma akhoini kai khumna bam thoi driver sing loiba thodang aikhoi myam gi tamakta yamna saurba thodang ni aduga amuka yamna maroiba warina ngasi truck driver sing na lambi phatabagi marakta landslide markta changai base Manipur gi MLA minister CM singna nomagi sariba nomagi changdaba yadaba posang kaya ama sariba do adu singdo so truck driver singna pusalakpadagi saba phangi bane base kauroi da bani praja khoi mayam sigi sana ba purei base asigi marakta
MLA minister CM no sum saba yauri bani ekoi praja khaktagi te pusalai se nakoi gi su yauri bani nakoi gi sana ba thakna ba pusalai ba adugumba truck driver du bu Kuki terrorist na sup tam thina hatliba adugumba Kuki terrorist sing do matik chaba cheirak pibi ofam se si haijage central government amadi state government gi pungning chinghenjage NI da sinagare NI na investigation taury asum aina asum haina leba phagi man basima khaktadi tawhanjaning de Manipur gi state government Manipur gi police Manipur gi law Manipur gi court Manipur da awat pamata leite aduna Manipur da thoiba asugumba terrorist sing se Manipur gi leingak na sap chaba cheirak pihanjaning ye bofam se sima khakka haijage Manipur ga taury se loire da ikai ba khangdro Manipur gi CM ikai ba khangdro Manipur gi MLA minister akhoi da hangak pada akhoi di ikai noi Manipur gi CM do kai do leirige noi Manipur gi MLA minister sing do kai do leirige ne akhoi da hangak pada sathini ikai grajani karino Kuki singsina toning ma tawrasi bauna na khoi Manipur gi CM na khoi Manipur gi MLA minister sing na ngasi jawa action lakhatri se kari gino hangak pada akhoi di khombam ga khangde adupu Manipur gi CM di ikai ba ka phawda bazala Manipur gi MLA sing Manipur gi minister sing di ikai ba ka phawda bazala kamai ta wijano akhoi di ikai bada puba thangba ngamde mai se putho chatpa ngamde malem gi karama mafamda asmaina tawri ge ba ha sarkar panda banate sarkar panwa mafamda hojik sarkar pali bane ba aduguma mafamduga asmaina terrorism gi leipak ama dumaina terrorist nang palaga leiba leipak ama dumaina tawriba asibu CM leina Kuki na occupy tongna leiriba leipak ama dumaina Kuki singna tawning bada tawbada aikhoi gi Manipur gi CM Manipur gi MLA minister mayam na Kuki singi mathakta action lokhatri base kari gino aina aikhoi da atopa mayam sina hangakpa matamda khumbam khangde aba aikhoi di adubu Manipur gi CM Manipur gi MLA minister mayam sidi kamai ta wijanu ikai ba ka phawdara karino khangde aba hoi noi manung na thabakti mayam torumba jai ko akhoi khangde aba adu thabak tu action oina udabani na ko noi toiba thabak to na khoina toiba thabak to akhoi na muk hangai ba mayam du haiba ngamde aba he akhoi gi CM di du tawri akhoi gi CM di si tawri haiba ngamde aba akhoi Assam gi CM na tawbai matang da akhoi kama akhoi da hangak pada akhoi di haiba ngamgani aba akhoi gi Assam gi CM di du tawri aina ko ado Manipur gi CM na kari tawri hangapom matam da kari no akhoi na haidori base akhoi di ikai Manipur gi CM ni ikai dabra Manipur gi MLA ikai dabra Manipur gi minister ikai dabra du di khangde yadna nongai te Manipur siga hujik tawi se ko driver da Kuki singna attack tawrga hatliba do driver sing do thawai khubak ta hapaga chatlibani akhoi mayam se chara helani aina khanbai tamakta driver do thawai khubak ta hapaga chatlibani landslide marakta nongju nungsa marakta driver sing loriba thawdang aduguma driver do akhoi ne salute tawgadabani akhoi na respect tawgadabani Indian army da akhoi na salute toriba dumaina akhoi mayam gi tamakta ni thawai khubak ta hapaga driver mayam na chatliba do ngasi driver do hat pada senaba Kuki mihat pasing du su puthoga makoi du su sibagi cherak pigadabani aba ado driver hatliba mihat pasing do NI da sinagare NI na thira puthora ani si haira drai na thamoi se yamna wazai aba driver du gi imung do lupa lak tara pire kun pire awab da sarug ya zari na hairak pa adu oirak hairak kadra hairo oidra du di khangde adu bu lupa lak tara kun piraga driver du gi awab da sarug ya zari hairaga loisan badi topi ga no aba NI da sinagare haiba taragadi mathang amukamuk driver amamuk thokla driver ani ahum suhanbi ga no aba driver sing du gi imung manung da magi nupi angang leibani mai mama pa le mai masa masu le hori bane ba no magi masu chara tan ma thoklai bani aikhoi mayam gi tamakta masu makoi akhoi mayam su saja sanu masu mai masa masu sana bagi tamak thoklak pani aba ado aikhoi mayam khaktagi nate MLA minister CM noina sari bado adu su driver sing na pusalak padai sari bani aba sini da haijaning badi akhoi yam ikai khumna je Manipur gi CM Manipur gi MLA puna makpo akhoi yam nungsi je adubo mina hangapa matam da akhoi ikai ba phawri aba khoi thamoi se yam wai aba noi Manipur gi CM do kaino hoji boss mai tawi se noi Manipur MLA minister mayam do kai do leiri asi hairap se akhoi ikai aba Churachandpur amadi Kakchinga thangna badal leiriba khodang Kuki khulda lanjena dru leiriba Kuki sing
Paulen lal haukip na ribbon ka aga amukamuk mai magi mayumda pusan kare hairi tanja sida cycle gi MLA Paulen lal haukip ta hangjening ba wahangdi ai hoi gi nagai chana taruk phajan nuna thami bado hauji phana thadorak tri base kari gino nakhoina ing tappa pamamba taragadi nakhoina santi pamamba taragadi ai khoi nagai chana taruk nakhoina phajali bado thadorak ka tabani kari gino hauji phana thadorak tri bado nakhoi gi lanjena duna leiriba kuki khonja sing pusalaga amukamuk khodang khulda nakhoina khundap matamda kuki khodang khulgi leader oiriba jaumilen haukipna nungaiba phongdora ibado nakhoina karigumba santi pamba taragadi manipur se ngasi mikap mira khona thalibase asi oiroidabani amukka su tanjasi nakhoina nagai chanao misam taruk nakhoina mkonga phajaleba aduga ngasi su aikhoigi truck driver misam ambo nakhoina kapaga hatleba aduga asomdana nakhoigi lanjena duna leiriba kuki sing pusalaga mukhunda halleba kuki gi leiriba MLA kuki gi leiriba CS organization mayamna sillaga hairiba kuki khodang khulda leiriba lanjena duna leiruriba mayamda pusalaga mafamduda amkamu khunda hangi baniaba amkamu pusalaga mai yumda leihalleba yum nifu hena sare aduga pradhan mantri awas yojana gi yumsu hojik sakhini haibra sare bra dumaina hayaba ado tanjasi da haijening ba wahang diko aikhoi gi maitei mayama hojik relief camp da leiri hojik manipur se da irang hojik so santi eba santi se manipur se ga leitiriaba kari gino se kuki na khoina manipur se da santi pamde manipur se da kuki no khoina ngasi su irang sagoli akhoi nagai chanao taruk na khoina hojik so phajalaga thami puthoraktri akhoi ngasi tumina leiriba sa nagai chanao singna tumina leiriba maitei akhoi na yelomi akhoi mayamna tumina leiriba se manipur se da irang se sogolaktana ba irang se nemthanak ba tamakta akhoi na tumina leiribani nagai chanao maitei akhoi mayam yelomi mayamna punjalagadi kuki na khoi gumba kuki kalisuna ta kuki na khoi loisan bisidi kari oigani na khoi khallo ba kuki na khoi ngasi su micham nga thakta na khoina truck driver ma na khoina hat leba na khoi gi Churchanpur amadi kakchinga thangna badal leiriba kuki khudang khulda lanjena dura leiriba mayam da pusalaga mai yumda pusalaga thamibada phai afaba thabakni adu karisu kaideba adu oiragadi atopa mayama lanjena dura leiriba mayam do adu di kramaina leiramgani makhoi samai mai yumda chatninga moidra na khoina mukamuk nagai chanao taruk phajali base nagai chanao sing namuk makhoi gi phajaliba nagai chanao taruk to tek ta kaidana thadora gadi phai karigumba asoi ngam thokpa taragadi makhoi amuk tumina leigadra aikhoi tumina leigadra mara lajedraba misam nakhoina phara hatni mongda hat nakhoina kapning mongda kap tawra agadi manipur se kari oirakani nakhoina khandadri base kari gina ba Paulen lal haukip na loriba thaudang do cycle gi MLA Paulen lal haukip amukka sohna haige manipur sigi ngasi nangna MLA ama oina leiragadi manipur se kramaina ingtappa proctori bano si khangadabani akhoi gi nagai chanao taruk phajali bado adu thadora o akhoi nagai chanao taruk to tek ta kaidana thadora o manipur se ingtappa prokna ba nakhoi gi lanjena do leiba mayam pusali bado afaba thabakni kaisu kaide tauta bo lanjena do leiba mayam su mai yumda pusanhan bada nakhoi na su adugi thaudang lawham thokpani Imphal ukhul lambida kuki singna protest to bada kuki nupi khara soe aduda reproduction kanguna thamoi se sokna nungai khidra mare chino mem soiba kuki nupi swing dugi manakta changchalaga reproduction kangu singna asokpodugi manakta phamaga nobu kyam soge hangira natragana khari hane acting ta sono haira khangde reproduction kangu singdo pukchen yanam sawbajani asokpodu yengbi basangeba adubu tanjasi da haijeninga dabadi jenims ta Porompata akhoi maitei ima mayam ama tyagi sapan madagi sokhi tara dagi kun dagi kunthra masing se aduki mati hengalaki numitu da asoka pokhat padai sama yauki ko aduga khetna bagi sang kuki singna pam kuki singna tori besena kuki singna pami besena micham hatpa kuki singna truck driver hatle kuki singna nagai chanao sing phajali kuki singna maitei da attack tori naga da attack tori manipur thugai poppy plantation tori adubu akhoi gi maitei na hairibasina Manipur thugai ba yaroi Manipur da poppy plantation tawba yaroi misam da nongmai ka pa yaroi Manipur da leiriba mayam da nongmai ka pa yaroi hairibani ba adubu Manipur thugai gi hairiba kuki nupi singna solapa matamda akhoi gi leiriba reproduction kangu thamoi sokna nungai tabadagi asokpado yengchen ba changjen gi kuki nupi singna
poppy plantation tauba kuki singna misam hatpa kuki singna manipur thugaiba kuki singna drone attack tauba kuki singna angang hatpa adugma kuki nupi singduna solakpa matamda reproduction kango thamoi sokna nungai khidabadagi yengjan bachangi bra natragana karigi changi bana dudi khangjadre adubo asokpa singdugi manakta yengjan bachangbi yaba akhoi ima mayamna manipur kaibi yaroi misamda nongmai kapa yaroi manipur da poppy plantation tauba yaroi manipur gi umang wamang kokthokpa jaroi manipur kansiana lauribe ima mayam dadi yamna thina sokhiba ima mayam dugadi minungsi machet amatang kanagumba ama reproduction kangu oigera leiba akhoi central force amatana changjan biraga ima na khoibu kyam soogena amuktang di kanagumba ama bhavna yengbiba lakpi khide ko ekoi di pamsu pamjade ekoi ibung yupa leiri ekoi gi leiriba yelhumi mayam leiri kuki soiba mayam singdo adu oine yengbiu akoi kesum warojade haijening badi manipur thugaya paimba kuki singdo leiriba central force leiriba state force leiriba central government leiriba state government na kari action lokapam thoi do adu matik chala lokatpiu नन मणिपुरी एक ट्रक ड्राइवर को कुकी लोगों ने मौत की घाट उतार दिया है आज मणिपुर में। आप सभी को नमस्ते दोस्तों, बड़े दुख की बात है हमारे लिए अपने जान हथेली पर रखने वाले ट्रक ड्राइवर इम्फाल टू दीमापुर जाने वाले रास्ते जो हमेशा लैंडस्लाइड होते हैं, अपने जान हथेली पर रखकर हमारे लिए राशन लाने वाले ट्रक ड्राइवर ताकि हम सब भूखा ना रहे उस ट्रक ड्राइवर को कुकी लोगों ने मौत की घाट उतार दिया है। आप सब भी सोचिए, अपनी जान हथेली पर रखकर हमारे लिए रहने वाले, हमारे लिए सोचने वाले, हमारे लिए काम करने वाले ट्रक ड्राइवर भाई को कुकी टेररिस्ट लोगों ने मौत की घाट उतार दिया है। हमारे सभी ड्राइवर भाइयों को हमें हमेशा सैल्यूट करना चाहिए, जैसे हम हमारे इंडियन आर्मी को सैल्यूट करते हैं, रेस्पेक्ट करते हैं, उसी तरह हमारे ड्राइवर भाइयों को भी हमें हमेशा सैल्यूट करना चाहिए, रेस्पेक्ट करना चाहिए। हमारे ड्राइवर भाई हमेशा हम सभी के लिए सोचते हैं। अगर हमारे ड्राइवर भाई हमारे लिए राशन नहीं लाएंगे तो हम क्या खाएंगे? कौन है जो हमारे लिए अभी अपने जान हथेली पर रखकर वहां पर जो ड्राइव कर रहे ड्राइवर भाइयों ने जो अपने जान को रिस्क पर लेकर लैंडस्लाइड की जगह पर जा रहे हैं, कौन है ऐसा रिस्क पर काम करने वाले? कोई नहीं, सिर्फ हमारे ड्राइवर भाई है। उसी ड्राइवर भाई को कुकी लोगों ने बड़े बेरहमी से मौत की घाट उतार दिया है। क्या ऐसा होना चाहिए? ये सब मणिपुर पर हो रहा है, लेकिन हमारे स्टेट गवर्नमेंट और हमारे सेंट्रल गवर्नमेंट अभी तक चुप है। कुकी टेररिस्ट लोगों के ऊपर अभी तक कोई एक्शन नहीं लिया जा रहा है। आखिर क्यों? हमारे ट्रक ड्राइवर भाइयों ने आखिर क्या गलती किया है जो हमारे ड्राइवर भाई को कुकी टेररिस्ट लोगों ने मौत की घाट उतार दिया है? हमारे ड्राइवर भाई भी, उनके भी परिवार है, उनके भी फैमिली है, उनके भी माता पिता है, उनके भी घर पर बाल बच्चे है। कौन देखेंगे अभी हमारे ड्राइवर भाई की? घर पर 10 लाख 20 लाख हमारी सरकार देंगे, लेकिन हमारे ड्राइवर भाई को तो वापस नहीं ला सकते। आज एक ड्राइवर भाई की घर पर 10 लाख 20 लाख सरकार देंगे, कल फिर कुकी टेररिस्ट लोग दूसरे ट्रक ड्राइवर भाई के ऊपर गोले चलाएंगे। ऐसा होते रहेंगे तो क्या हमारे ड्राइवर भाई आज एक कल एक हमेशा शहीद होकर हमारे लिए जान हथेली पर रखने वाले ड्राइवर भाई हमेशा शहीद होते रहेंगे क्या? हमारे सेंट्रल गवर्नमेंट से यही सवाल करेंगे हम, हमारे स्टेट गवर्नमेंट से यही सवाल करेंगे हम। आखिर हमारे ड्राइवर भाई की गलती क्या थे जो आज शहीद हुए हैं? हम शहीद हुए हमारे ड्राइवर भाई को दिल से सैल्यूट करते हैं, हमारे ड्राइवर भाई को। और हमारे ड्राइवर भाई पर अटैक करने वाले कुकी टेररिस्ट लोगों को कड़ी से कड़ी सजा होना चाहिए। उन लोगों को भी मौत की सजा देना चाहिए। हमारे लिए अपने जान हथेली पर रखने वाले हमारे ड्राइवर भाई को बड़े बेरहमी से हत्या करने वाले कुकी टेररिस्ट लोगों के ऊपर हमारी सरकार क्या एक्शन लेंगे? अभी हमारे सरकार से हम यही उम्मीद करेंगे, यही गुजारिश करेंगे कि कुकी टेररिस्ट लोगों ने जिस तरह हमारे ड्राइवर भाई को मौत की घाट उतार दिया है, उन खूनी को भी
सजाए, मौत की फांसी की सजा दिया जाए, यही गुजारिश करूंगी। नहीं तो कल फिर हमारे जो शहीद भाई शहीद हुए, हमारे ड्राइवर भाई, कल को किसी और दूसरे ड्राइवर भाई के ऊपर कुकी टेररिस्ट लोग इस तरह की अटैक ना करे, इसीलिए कुकी टेररिस्ट लोगों को भी फांसी होना चाहिए। 10 लाख 20 लाख हमारी सरकार हमारे ड्राइवर भाई के घर पर, शहीद हुए ड्राइवर भाई के घर पर 10 लाख देंगे, 20 लाख देंगे, ये ऐलान कर सकते हैं शायद हमारे गवर्नमेंट, लेकिन हमारे भाई को तो वापस नहीं ला सकते। आज जो हुए हैं दोबारा ऐसा ना हो, इसीलिए कुकी टेररिस्ट लोगों को सजाए मौत, फांसी की सजा होना चाहिए। उन लोगों को कड़ी से कड़ी मौत होना, सजाए मौत होना चाहिए। यही गुजारिश करूंगे हमारे सेंट्रल गवर्नमेंट और हमारे स्टेट गवर्नमेंट को। यामना नुंगाइदे तोइबा थौदोक मैम से को अखोगी तमगदा थवाई खुबाक हापिबा ड्राइवर सिंबु कुकी सिंगना असुक तमथीना हाटलिबा अमदी अखोगी हुजिक लेरिबा फुरुक खुदिमक ओंजलिबा कुकी टेररिस्ट सिंगसिगा सेंट्रल गवर्नमेंट अमदी स्टेट गवर्नमेंट ना लोगोदबा एक्शन लौखत्रिबसे असे अखोई यामना नुंगाइते। सरकारना ngasi सरकार अमा लेना लेना सरकार पादबगी मतो मोंगदा तालिबान गी लेपाक दुमाइना अखोगी मणिपुर सिबु टेररिस्ट ना पानबा कुकी ना ऑक्युपाइड तौरगा लेबा दुमाइना कुकी ना तौनिंगबा तौबसिदा सेंट्रल गवर्नमेंट स्टेट गवर्नमेंट ना तुमिना लेसनबसे अखोई प्रजा मयाम हुजि करी तौबम थोके बसे अखोई हौजि पाउना खंद्रगदि क्रा मतमदा खंदोरिबनो अदुना तंजासिदा आइना हाइजगदबदि हौजिक्ति कुकी टेररिस्ट सिंगसिगे मथक्ता सरकारना मतम चाना मतिक चाना एक्शन लखत्पिउ हाइबसे अखोई प्रजा मयामगी अपुनबो ओइना खोलाव अमा लाउमिनरगा अखोई मतिक चाबा मपी मपा अमा थोपिरागा मतिक चाबा लीडर अमा थोपिरागा अखोई पुंजन मिनरगा हाइरिबा कुकी टेररिस्ट सिंगसे मरु फुकना मुथतनबदा अखोई अपुनबगी थौदांग लोमिनसे वाफमसे सि हाइजगे अदुगै चिनाव मैम ngasi aina thamjariba wafam asida asoi aran yaukhiba kya lereso ngakpi waina pari imom channel sina pari imom channel sibu yengbiriba mayam puna ke famda ikok nonjeri amadi manipur gi leiriba cm minister mla sing da su akoina pari imom channel na pungni chinghenjege leiriba laingak sigi mapuni haina manipur sigi mapi mapane na leibiriba mla minister cm sing na so matik chaba parja mayam na thagatliba se karigi tamak thagatliba no abase ase काउबगी मतो मोंग म तोबसे असि तोबिदना मणिपुर से करमाइने इंग तकप पुरक तोरिबनो हाइबसे असि हाना खनमीरगा एगी फमदी मयाम अमसु कोना लाखिनी सही मंगा खक फम पाइरगा तुंगदा करी ओहौदे मनै इसा इसु करी ओहौरकनी हाइबसे असि काउबगी मतो मोंग म तोबसे असि तोबिदबा हाइना अमुकसु हाइजगे अखोइना मणिपुर की लेरिबा सीएम मणिपुर की एमएलए मिनिस्टर सिंगी फमदा पेंदबा फोंदुबे मयामसे अखोइना फोंदोक्तोरिबसे अखोइगी मणिपुर की सीएम एमएलए मिनिस्टर सिंगदा नत्रगदि मितोपतदि अखोइना फोंदोकपा जादे अखोइना वारौदोरिबसे अइगी इमा इपाना सोरेपदे अइगी इमा इपादनि अखोइना हाइदोरिबसे अदुगा मचा मसु सिंगना थाजब थमदोरिबसिजो मागी ममा पादनि अदुना ममा मपाने आइना अखोइना खनगतलगा अखोइगी इमा इपाने खनबिरगदि इमा इपाना सु करिदबम थोक्याबदो इमा अमा ओइना इपा अमा ओइना थौदांगदो मतिक चाना लखत्पिउ अदुगा इमा इपाना इसाने खलक्तरगदि इचादुनसु इमाने क्रमाइना खलक्तोइबुनु इपाने क्रमाइना खलक्तोरिबुनु हाबसे असिसु खचितंग खंदमिनसि अदुना इरै पाकन मिनसि इरमदम कनमिनसि मणिपुर से अयांगबा अथुबा मतमदा इंगतप्पा पुमी नरक्सी मयाम संगदुना हाइबफमसे सिका खाइजेगे अदुइ चिनाव मयाम ngasiगि वीडियो से मतंग से लोइसनजरगे वीडियो से असोरान याखिबा क्या लेगसो ngakpi waina mukaso pari imom channel na yengpiriba mayam punam ke famda ikok nonjari kanglei pakna yai fare ibado pakhang mona yai fare।